Hello mayam wajamai bagi channel se da mayam tara muksari adu nasigi video se ina bagi copyright label video do koi delete tau da video ka magi copyright label part to isai khangde ntraga background di music khangde ka adu khotang lok thoga ba mana lok thokani adu adu gi video ama ai mayam amda semaga present tau jaga sigi maramde kay namda ko ina karigumba video copyright leba video do karigumba copyright la yana kemma delete tawba taragadi koida yam mangja baibu view ko watch over mangani ko anuga subscriber leramodi adugi video tu da adu sumangani ko adu mangdana ba kamaina adugi copyright leba part adu kadam maina tawguni amda ba aina yam pamda si yang ada is computer version daga computer version daga mai tau gani anuga mobile kita na mai tau gani anu daga adu ani je me am da kena tau jaga adu gi ni ina nasi video ma upload tau ga isai meteron gi isai ma ga adu gi meteron isai adu da copyright lak punya ga copyright daga mana lok thok ne ga da me am bam da kena tau jaga yan ham da koina mobile kenogi desktop ki version dan taw computer daga yam no koina ko gi youtube sa hangani adu ko gi sigele ri bai kon do no chamaga YT studio da sangani ga youtube studio da sang mudung da chamane yemo bangani chama nana ga anaga e haji ji le ri ba sigi video sidane ba copyright lai sa ga no isi content ga sanga content sa sanga mudung da yemo sigele ri sa copyright le ba ga copyright se ka ino ko gi sig iri sa ga copyrighted protected content found. The owner allow the content to be used on YouTube. Havadi ajigi copyright perega mapudo ajigi particular aina habe be sai degi mapudo na sigi copyright samana claim to pone magi thabak magi ke no ne na ba ado elesu mana koida use to ba ya gani na permission perega ba aduni anuga strike of no tongal lega ana sagi copyright perega part to ado kotang ne mon jilo tok to ise ina karigumba asija kay ina in laptop to batar so dama kai be leite ko ken dimano le di permission pi bani na ado wai hayin ko na channel jam na chawa kam da de particular sigi video sigi karigumba views am le ren kala ba aduga subscribers am le sel to ta raga di ina delete to di nuai di na ba subscribers ma ngani ba aduga watch time ma ngani aduga sigi video sida lakpa et de pesa duna jai copyright claim to pa mapudo adu mano phangani ba no ade di makha du ko na man to ne ba si details le na sa si details ko click to ni click to matung dan sa gi si simai lak ne ba ni aski so pa ba mo ni kam ba matang da le ni no ai do ba je le re ba sa sai do adu ko ne ba lai sigi sei jagi ina lukto kha ba da select action line le na ja action je chaga da ba ngachmana chala ganda smela gani ga aduge siga option on bangani kan sei oba ta ga di replace song agidi sei ado replace to pe sei mana go anan mana mute to sei do ko mute to thok ga ado dispute na kari gumba kena to ren khalo ga ega cham aina su asina saigi sei sigi banade sigi last ke jina karingba akoi video mi ani changna video no me kala ma fa mo daga si chapana video se aina su tanga ma na sanga ko no ko no ko ni no ngai no ta na ke khana ba da ri ma ni claim to ja aina ma no claim to ja ina ka du gi dispute gi wari ni sino mo ka na si je ko chelo ko dum ta de ko dum ta ani sine aina decide to da either ai sei change to sira natraga sei do mo khondo magan chira na gom to go ya dum mo tung ina ga ko into bo su ga ne ga ada chi gi jang adam ke no ta ba thang be ga a cancel do ga do ga sigi sei se ko mate mong ta bi na chi go me ga kan bi sei na do ga
Nanggi wakalda ingjarakpa Nanggi wakalda ingjarakpa Kunsi aidi ngasisu lentini aidi kunsi itu mata ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯊꯥꯈꯤꯕ ꯏꯁꯩꯗꯣ ꯑꯗꯨꯅꯦꯕ ꯀ꯭ꯂꯦꯝ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯗꯤꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯤꯂꯦꯛꯁꯟ ꯇꯧꯕꯁꯦ ꯑꯦꯅꯥꯂꯥꯏꯇꯤꯛꯁꯇ ꯆꯪꯉꯒ ꯑꯦꯅꯥꯂꯥꯏꯇꯤꯛꯁ ꯆꯪꯗ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯏꯗꯤꯇꯔꯒꯤ ꯑꯣꯞꯁꯟꯗꯣ ꯊꯣꯛꯂꯣꯏꯀꯣ ꯁꯤꯒꯤꯁꯦ ꯆꯪꯉꯒ ꯁꯤꯒ ꯆꯪꯉꯒ ꯁꯤ ꯆꯪꯉꯒ ꯁꯤꯒꯤꯁꯦ ꯏꯗꯤꯇꯔ ꯍꯥꯏꯅ ꯂꯩꯅꯀꯣ ꯁꯤ ꯏꯗꯤꯇꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯅꯤꯡꯕ ꯇꯥꯔꯁꯨ ꯏꯗꯤꯇꯔꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯂꯥꯛꯑꯅꯤꯀꯣ ꯇ꯭ꯔꯤꯝ ꯑꯦꯟ ꯀꯠ ꯍꯥꯏꯕꯗꯤ ꯄꯥꯔꯠ ꯑꯗꯣ ꯀꯛꯑꯒ ꯂꯪꯊꯣꯛꯈꯤꯕ ꯌꯥꯒꯅꯤ ꯉꯁꯥꯏꯒꯤ ꯗꯤꯂꯤꯠ ꯇꯧꯊꯣꯛꯈꯤꯕ ꯉꯁꯥꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯒꯤ ꯑꯃꯅ ꯑꯣꯗꯤꯑꯣ ꯂꯩꯔꯦ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯞꯁꯟ ꯈꯔ ꯂꯩꯌꯦꯕ ꯄꯤꯕꯀꯣ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯟꯗꯤ ꯈꯪꯉꯦꯅ ꯑꯥꯏ ꯀꯥꯔꯠꯁꯨ ꯈꯪꯉꯦꯀꯣ ꯏꯟꯐꯣ ꯀꯥꯔꯠ ꯍꯥꯏꯕꯀꯣ ꯕ꯭ꯂꯔ ꯇꯧꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯚꯥꯏꯂꯦꯟꯁ ꯌꯥꯎꯕꯀꯣ ꯁꯥ ꯉꯥ ꯀꯞꯄ ꯃꯤ ꯐꯨꯅꯕ ꯏ ꯅꯥꯏ ꯇꯥꯟꯅꯕꯀꯣ ꯑꯗꯨꯝꯕꯗꯨꯅ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯕ꯭ꯂꯔ ꯇꯧꯕ ꯌꯥꯒꯅꯤ ꯇ꯭ꯔꯤꯝ ꯑꯦꯟ ꯀꯠ ꯍꯥꯏꯕꯗꯤ ꯀꯠꯊꯠꯄ ꯀꯣ ꯄꯥꯔꯠ ꯑꯃ ꯀꯠꯊꯠꯂꯒ ꯑꯗꯨꯗꯩꯗꯤ ꯄꯥꯔꯠꯇꯣ ꯀꯠꯊꯠꯂꯤꯕ ꯄꯥꯔꯠꯇꯨꯗ ꯑꯩꯈꯣꯏꯅ ꯗꯤꯂꯤꯠ ꯇꯧꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯟꯍꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯆꯠꯂꯁꯤꯀꯣ ꯑꯩ ꯆꯠꯂꯅꯤ ꯕꯦꯛ ꯇꯧꯔꯁꯤꯀꯣ ꯕꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯣꯄꯤꯔꯥꯏꯠ ꯂꯩꯔꯤꯁꯦ ꯁꯤ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯃꯥꯎꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯗꯤꯇꯦꯜꯁ ꯂꯥꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯗꯤꯇꯦꯜꯁꯇ ꯆꯠꯂꯣ ꯑꯗꯨꯒ ꯂꯥꯛꯑꯒ ꯑꯗꯒꯤ ꯁꯤꯂꯦꯛ ꯑꯦꯛꯁꯟ ꯂꯩꯔꯦꯀꯣ ꯁꯤꯂꯦꯛ ꯑꯦꯛꯁꯟ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯔꯤꯄ꯭ꯂꯦꯁ ꯁꯣꯡ ꯑꯣꯏꯔꯒꯅ ꯏꯁꯩꯗ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯔꯤꯄ꯭ꯂꯦꯁ ꯁꯣꯡ ꯍꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯑꯗꯨꯒ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯁꯤ ꯑꯉꯥꯡꯕꯁꯦ ꯁꯤ ꯑꯉꯥꯡꯕꯁꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯁꯤꯒ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯂꯩꯔꯦꯅꯀꯣ ꯁꯤ ꯃ꯭ꯌꯨꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯁꯤꯁꯦ ꯂꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯂꯩꯇꯕ ꯏꯁꯩ ꯈꯛꯇꯅꯦꯕ ꯏꯁꯩ ꯑꯅꯝꯕꯗ ꯃ꯭ꯌꯨꯖꯤꯛ ꯈꯛꯇꯅꯤ ꯏꯁꯩ ꯑꯅꯝꯕ ꯌꯥꯎꯒꯟꯗꯕꯅꯤ ꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯂꯩꯇꯕ ꯏꯁꯩ ꯈꯛꯇꯅꯤ ꯃꯣꯏꯅ ꯄꯤꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯑꯦꯅꯤ ꯑꯃ ꯇꯧꯔ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯥꯔꯒ ꯅꯠꯇ꯭ꯔꯒ ꯆꯦꯛ ꯇꯧꯔꯒ ꯑꯗꯨꯒ ꯂꯦꯡꯁꯨ ꯀꯌꯥꯅꯣ ꯌꯦꯡꯁꯤꯀꯣ ꯂꯦꯡꯁꯨ ꯑꯩꯒꯤ ꯇꯣꯇꯦꯜ ꯂꯦꯡꯁꯨ 20.5 ꯀꯣ ꯑꯗꯨꯗꯣ 2050 ꯑꯣꯏꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ 430 ꯑꯣꯏꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣꯗꯤ ꯃꯥꯅ ꯂꯧꯗꯣꯏꯁꯦ ꯑꯣꯟꯂꯤ ꯑꯁꯤꯒꯤ ꯃꯇꯦꯛꯁꯇꯅꯦꯕ ꯂꯧꯗꯣꯏꯁꯦ ꯑꯗꯨꯒ ꯑꯇꯦꯟꯕꯗꯤ ꯇꯧꯕꯤꯅꯣ ꯑꯇꯦꯟꯕ ꯑꯁꯤꯁꯦ ꯁꯤꯒꯤ 1.40 ꯂꯩꯔꯦ ꯁꯤꯗꯤ ꯇꯦꯜꯂꯦꯅ ꯁꯤ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯂꯩꯕꯅꯤꯅ ꯃꯇꯦꯡ ꯑꯃꯨꯛ ꯍꯥꯞꯇꯥꯕ ꯑꯗꯨ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯥꯡꯕ ꯁꯤꯒꯤ ꯂꯦꯡꯁꯦ ꯃꯥꯟꯅꯕ ꯑꯃꯀꯣ ꯇꯧꯕꯤꯔꯣ ꯑꯗꯣ 2.50 ꯇꯧꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣꯁꯨ ꯃꯁꯥ ꯑꯗꯨꯝ ꯀꯛꯈꯤꯅꯦꯕ ꯁꯤ ꯌꯧꯔꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯏꯁꯩꯁꯦ ꯈꯟꯕ ꯂꯣꯏꯔꯦꯅꯀꯣ ꯈꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤ ꯑꯦꯗ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯗꯨ ꯑꯦꯗꯇꯨꯗ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕꯀꯣ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯒꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨꯁꯦ ꯁꯨꯃꯥꯏꯅ ꯑꯦꯗ ꯇꯧꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯁꯤ ꯑꯦꯗ ꯇꯧꯔꯦ ꯑꯦꯗ ꯇꯧꯔꯦꯅ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯁꯦ ꯁꯦꯐꯇ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯀꯣ ꯁꯦꯐꯇ ꯀ꯭ꯂꯤꯛ ꯇꯧꯔꯗꯤ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯑꯁꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯏꯔꯤꯅ ꯁꯃꯔ ꯁꯝꯋꯦꯌꯔ ꯏꯟ ꯀ꯭ꯌꯨꯕꯥ ꯍꯥꯏꯁꯦ ꯑꯁꯤꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯈ꯭ꯔꯅꯦꯕꯀꯣ ꯁꯦꯞ ꯇꯧꯔꯣ ꯑꯗꯨꯒ ꯁꯤ ꯑꯗꯨꯝ ꯂꯣꯛ ꯑꯥꯎꯠ ꯇꯧꯔ ꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯁꯨꯝ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯗꯒꯤ ꯁꯨꯝ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯅꯪ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯒ ꯀꯩꯅꯣ ꯃꯥ ꯃꯅꯨꯡꯗ ꯁꯨꯝ ꯁꯦꯞ ꯇꯧꯔ ꯂꯩꯔꯅꯦꯕ ꯅꯪ ꯏꯚꯟ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯁꯤꯒꯤ ꯂꯣꯛ ꯑꯥꯎꯠ ꯇꯧꯊꯣꯛꯈ꯭ꯔꯁꯨꯀꯣ ꯃꯥ ꯃꯅꯨꯡꯗ ꯁꯨꯝ ꯑꯦꯗꯤꯇꯤꯡꯗꯣ ꯄ꯭ꯔꯣꯁꯦꯁ ꯇꯧꯔ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ
ꯃꯊꯪꯗ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯚꯔꯖꯟꯗꯀꯣ ꯃꯣꯕꯥꯏꯜ ꯚꯔꯖꯟꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯚꯔꯖꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯒ ꯂꯁꯦ ꯑꯩ ꯃꯣꯕꯥꯏꯜ ꯚꯔꯖꯟꯗꯣ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕꯅꯤꯀꯣ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯁꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯀ꯭ꯔꯣꯝꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯝꯗ ꯆꯪꯒꯅꯤ ꯀ꯭ꯔꯣꯝꯗ ꯆꯪꯉꯒ ꯃꯊꯛꯁꯤꯒꯀꯣ youtube.com ꯍꯥꯏꯅ ꯊꯥꯔꯁꯤꯀꯣ youtube.com ꯍꯥꯏꯅ ꯊꯥꯔ ꯃꯇꯨꯡꯗ ꯑꯦꯟꯇꯔ ꯇꯧꯔꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯎꯕ ꯑꯗꯨꯃꯥꯏꯅ ꯃꯣꯕꯥꯏꯜ ꯌꯨꯇ꯭ꯌꯨꯕ ꯑꯦꯞꯇꯣ ꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯥꯏꯠꯀꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯩ ꯁꯤꯒꯩꯁꯤꯒ ꯗꯣꯠ ꯑꯍꯨꯝꯒ ꯂꯩꯕꯁꯦ ꯁꯤ ꯗꯣꯠ ꯑꯍꯨꯝꯁꯨ ꯆꯪꯉꯣ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯏꯔꯤꯕ ꯗꯦꯛꯁꯇꯣꯞ ꯁꯥꯏꯠ ꯍꯥꯏꯅ ꯑꯃꯒ ꯏꯔꯤꯁꯦ ꯁꯤꯒꯤ ꯗꯦꯛꯁꯇꯣꯞ ꯁꯥꯏꯠꯁꯤꯗ ꯆꯪꯉꯣꯀꯣ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗꯀꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯦꯞꯇꯣꯞꯀꯤ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯅꯦꯕꯀꯣ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯏꯟꯂꯥꯔꯖ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯑꯥꯏꯀꯣꯟꯁꯦ ꯉꯁꯥꯏ ꯑꯩꯅ ꯑꯥꯏꯀꯣꯟꯗ ꯆꯪꯕꯗꯣ ꯁꯤ ꯑꯥꯏꯀꯣꯟꯁꯦ ꯆꯪꯕꯤꯔꯣ ꯀ꯭ꯂꯤꯛ ꯇꯧꯔꯣ ꯁꯤꯒ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤꯒ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯒ ꯁꯤ ꯌꯨꯇ꯭ꯌꯨꯕ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯌꯨꯇ꯭ꯌꯨꯕ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯅꯀꯣ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯊꯣꯛꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯐꯦꯁ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯀꯅꯦꯕ ꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯅ ꯑꯗꯣ ꯀꯣꯟꯇꯦꯟꯁꯨ ꯆꯪꯉꯣ ꯁꯤꯒꯤ ꯀꯣꯟꯇꯦꯟꯁꯨ ꯆꯪꯉꯣ ꯆꯪꯉ ꯉꯁꯥꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯂꯩꯕ ꯀꯩꯅꯣꯗꯨꯃ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯏꯟꯇꯔꯐꯦꯁꯁꯦ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅ ꯊꯣꯛꯂꯛꯑꯅꯦꯕ ꯀꯣ ꯆꯞ ꯃꯥꯟꯅ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯪꯕꯤꯔꯒ ꯑꯗꯨꯒ ꯁꯦꯂꯦꯛ ꯑꯦꯛꯁꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯔꯤꯄ꯭ꯂꯦꯁ ꯁꯣꯡ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯅ ꯀꯩꯒꯨꯝꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯑꯃ ꯊꯥꯔꯦꯅ ꯈꯜꯂꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯌꯥꯔꯔꯣꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯄꯥꯔꯠꯇꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯝ ꯇꯧꯕ ꯇꯥꯏ ꯇ꯭ꯔꯤꯝ ꯑꯗꯤ ꯀꯛꯊꯠꯄ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯄꯥꯔꯠꯇꯣ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯇꯥꯗꯕ ꯌꯥꯎꯔꯁꯨ ꯀꯣꯃꯦꯟꯗ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯃꯨꯛꯀꯣ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ